E-PAO tabiriba khudimakpu Uitram Susmitana ayuki pau pizari ahanbida maruoiba headline. Sangai Ethnic Parkta Mathang Chahidagi Gan-Ngai kumhai Pangthoknaba Manipur lengakna budget ki senfam hengalagani haina CM Birena phongdorakli. Nscnna Maral Sirakpa bu Manipur Police na yakhidrei. Lengak asida pangal tongna haplaga hanagi Manipur ohena bahotnasi haina MLA ipomchana phongdorakli. Pau sandona pijari. Sangai Ethnic Parkta Mathang Chahidagi Gan-Ngai kumhai Pangthoknaba Manipur lengakna budget ki senfam hengalagani haina CM Birena phongdorakli. Mathang Chahidagi hauna Jalia Rong Furup ke Gan-Ngai kumhai ase Moirangda leba Sangai Ethnic Parkta sinnaba Manipur lengakna budget ki senfam hengatkani suspension of operation sugi monitoring committee na tauba thabakta opposition kabuna lengak amagi aron athup khangdoknaba hotnariba langda thudana bahotnaminasi haina Chief Minister N. Virena phongdokre. Wafam asi ngarang Sagolban Terada leba Ramzi Kailong Rang Kabui Khunda Pangthokpa State Level Gan-Ngai Celebration lising ani kunmanga gi thoramda Chief Minister na phongdokhibani. Ngarang gi thoram aduda Power Minister TH Biswajit, Water Resources Minister Awangwam Nyumai, Pachoi SCG MLA Sapam Kunjakesor, Wangkai SCG MLA Thangjam Arun Kumar Amadi, Hill Area Committee gi Chairman Dipu Kangwaina Chingba Maru Ebam Iyoishingna Saruyaki. Jalia Rong Purup ki kumai asigi manung channa nat ki oiba jagoi laison tinso na chingba thoram singna mapung fa na pangthoki. Ramji Youth Club ta pangthopa Gan-Ngai lising ani kunmanga kumahida Chief Minister N. Virena makhata na phongdokhibadi Gan-Ngai gi kumai asina national amadi international gi thakta purup asigi chatna lon chat khanganba amadi uthokpa ngamgani. Miyoiba ama oina hingbada mahak masagi haurafam khangba haibisi tangai fadaba leiba maramna lining laishon tongalabasu haurafam masak unna khangminaba mathau tai haiki. CM na makhata na phongdokhibada Manipur da khundaminariba yellow purup singna lamdam asibu mapu amagum hiram khudimakta apunbagi thaudang amata oina lawminaba changi loinana matam khudimakta yellow purup sing Nscnna amaga mateng pangnaduna himinaba mathau tai haiki. Nscnna Maral Sirakpa bu Manipur Police na yakhidrei. Ukhrul gi SP Karthina kuki militant singda mateng pangi haina Nscnna GPRN Maral Sirakpa bu Manipur Police na yakhidrei. Manipur Police na microblogging site account da ngarang nutil thagalakpa warolda Nscnna GPRN gi wafam sing aranbani amadi yumpham yaudabani. Police Headquarters tagi lakpa directive kam loinana BSF amasung Kangpopi District Police na haizarakpadagi lising ani kunmari gi December 12 da Molhom Kuki Khulda BSF ki team chapada Ukhrul District Police na guide pi khibani. Amaromda chahi adumaki December 18 dasu BSF ki company ama Molhom da leinaba security barracks semgatliba asigi senmi amasung machak mathum sing puduna truck sing chakhibani. Madudasu Ukhrul District Police na security escort pirakhibani. Maram aduna Manipur Police amasung Ukhrul District Police pu mingchat thihanaba chatharuliba thawong asi afaba natte matungda tawbinganu hairi. Panbayai Ukhrul gi SP Karthina kuki militant singda mateng pangsili haina Nscnna GPRN Maral sikhibani. Lalholob asina thadorakhiba Cherolam gi matung inna lising ani kunmari gi December 19 da Saktiman ani amadi pick up mini truck anida cheng amasung tin sitting haplaga Molhom Khulda CRPF ki damakni haina thaki. Adobo Molhom Khulyo bada CRPF na potlam sing adu lobagi mahutta kuki militant chani rom na ngairaga lerambaga lunana potlam sing adu police yahondana thuna yangna lokthaki cheng amasung tin sing adugi makhada masak takthok lot kaya yauri. Thawong asina Central Security Agency singna kuki militant singda material amasung logistic support piri habitakli. Masida natana kuki militant singi sel laknaba lambi kaya supiri haina Maral sikhibani. Lengak asida pangal thongna haplaga hanagi Manipur ohena bahotnasi haina MLA ibomchana phongdorakli. Aikhoi masel hunaduna laibagi mahutta lairiba lengak asida pangal thongna haplaga irang asi lakshinaba hotnaraga aikoina pamliba Manipur adu oinaba hotnasi haina lamlai kendra gi MLA KH ibomchana phongdokhrei.
Wafam ase ngarang Imphal East ki Pungdongbam Gram Panchayat ki manungda tongan-tonganba scheme gi makhada paikhaliba thabaksing yengsenbagi khongchat kamari lenana Lausang Khong Community Hall pangthokiba mifam amada phongdokhibani. Mahakna makha taraduna hai lenga ki mayokta kuki singna hauriba irang asidi makhoina pamliba separate administration pithokhrabadi nongalaga irang loigani adubu lamdam asida khundariba yalhomi miyamna pamba warushin oigadra habasida khantharaga thabak tawhaningi kanagumba miyoi amadi political gi party kharana hauzik leriba lengak asina tawriba apha phatta khudingmak kupsinduna thamlaga fataba tahanaba kana honari Hauriba irang asi BJP lengakna namduna thokhanba amadi waroishin purakpa ngamdaba oina uhanaba honariba opposition party asi maraibak nushibani haina haibe yaroi hauzi leribe irang asi kukina pamliba separate administration pithokhraba mitop khandopagi thabak toklaba drug pusilakpa amadi popi thariba sing khangsinnadana lerabadi dangdu laitaba purakpa ngamgani adubu phibam asidadi congress na su waroishin purakpa ngamloi haina su mahakna phangdokhi Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu. ECI na RPIA bu Manipur gi state party oibigi ayaba pirakle haina Mahesor na phongdorakli. Republican Party of India athwale Manipur gi state party ama oibigi ayaba Election Commission of India na pirakle. Chu Pambi amadi Laumina Party asigi recognized symbol oiragani haina RPIA gi National Secretary Mahesor Thongnawjamna phongdokhrei. Hiram asigi mari lainana Kaisampata leba party asigi office pangthokiba paugi mifam amada mahakna makhatana hai. ECI na RPIA asibu Manipur gi state party ama oina masak khangbirakpa asina RPIA gi thauna hapire ECI gi khongthang asina RPIA bu regional party amagi thakta thabak tawbada hena mapangal leina thabak tawba ngamlagani ngasidi grassroots level da leriba miyam gi kholao adu national gi thakta yohanaba RPIA na honagani punamag asi miyam gi minungsi amadi support yaudana ngam oithoklamloi RPIA gi command amasung protocol da miyam gi kholauna mangda thamduna changsingani haibasi party asigi lengdraba wakhaloni masida party gi high command na yaina targa yade haiba leite miyam gi kholauna priority oidana party asina miyam ga punna chapminagani haina Mahesor na phangkhata ki miyam na camp thugagraba matung AR personnel sing hongbai khul thadoktuna chakhrei Kamjong district ke Kasom Khulen block ki manung chanba Hongbai village leriba Assam Rifles ki camp amak khunja singna haukiba irai numita amang ata thokan kraba matung ngarang camp asida leramba nifu suba Assam Rifles personnel sing masa masagi pot yomlaga Hongbai khul thadolaga chakhrei Ngarang ayuk Kamjong ge Deputy Commissioner SP Assam Rifles ki Brigadier Sandeep Singh amadi Tangkhul gi CSO Singh gi mihut sing yauna mifam ama pangthokraba matung Hongbai village da leramba camp tagi Assam Rifles ki personnel sing camp thadolaga chana ba haukhibani haina Tangkhul Ajay Katamnang Long TAKL gi president ke Yartrishona phongdorakli Congress na Manipur gi irang asi sangthana ba hotnaduna leire haina Govindas Konthawjamna phongdorakli Congress Party na Manipur gi irang asi makhatana sangthana ba hotnaduna leire haina Works Minister Govindas Konthawjamna Maral sireduna handak Lok Sabha mikhalda Congress na seat animak phangba ngamkhiba adu irang asi leibedagi ni haina phongdokhrei Kangpokpi district ki manung chanba chini kondangarang pangthokiba Gan-Ngai thoramda athoba mitungi warolda mathaki wafam asi Minister Govindas Konthawjamna phongdoladuna mahakna hai Congress na irang asi mathangi general election fawba leirabadi makhoina chauna mai pakpa ngamgani khanbadagi irang asi loisindana bahonabani mahakna makha taraduna Manipur da leminari ba yalo purup sing common interest hingminasi community interest thabak torakpana leba ki santi thukaina ba machak oire aigi puwari semna bahotnabada Manipur gi puwari nakoina na chatkiga dawre Ching amasung tamgi ipa ipu singna ngaklamba lamdam asigi ngamkhai asi kannaba narolda ain kaina changsilakpa mitop khandoknaba lamdam asigi naha sing mayai kaba chinjaktagi kannanaba war on drugs ki campaign
Changshiliba Chief Minister N. Virena Luchingba Lengak asigi khongthang aranba nate aduga kanagumba amatagi mayukta thabak toba nate lebak asi kannaba aikoi kudimak punsinduna thabak tominaba changi politics ki matang oiragana election matamda adumak aigi interest thadoklaga lebak miyamgi interest ta thabak tominasi hainasu Minister Govindas Konthojamna makatana phongdokhi Governor na CRPF ki makok thongba official sing unaduna irang sigi matangda wa khanakhrei Handakta nauna Manipur gi governor oina thaupuba hokraba Ajay Kumar Valana Central Reserve Police Force CRPF ki makok thongba official singa Ras Babanda unaduna hauzik Manipur da thokliba irang asigi matangda wa khanakhrei hari Official oiba paugi matung ina Governor Ajay Kumar Valaga Special DIG CRPF Northeast John Raja Srivastavaga loinana CRPF official aniga loinana hauzik Manipur gi mafam kayada CRPF deploy tawduna state asigi law and order ngakpada karamna mateng pangli amasung CRPF ki oiba operational activities singi matangda governor da paudam ki hari Tungda governor na irang asiga mari lenana tongan ba association singi mihu singa unaduna wari sanaki unaba aduda all Manipur Var Association gi mihu singa governor ga unaba aduda Manipur da tholiba crisis asina maram oirga thengnariba kudong chadaba sing amadi awaba singi matangda paudongki Wari sanaba aduda governor na mahaki maiketigi irang asigi warushin purakna bahotnabada pangba yaba mateng pangani haina thajaba piki hari Panba yai lising ani kulhumdogi me ahumdagi hauduna Manipur da tholiba crisis asina maram oiduna mioi chanirom sikhrei mioi lising kayagi mayum makai mangta khanduna relief camp singda changjafam lori Security agency singna loriba thaudangsi thigatnaba independent inquiry ama mathau tai haina phongdorakli Lebak asigi security agency singi maraktagi kangbu kharaga chin kuki khulai paba singa aronba mari leinabagi mami tarakliba asida ngasidi lamdam asida thokliba irang asida security agency singna loriba thodang asi thigatnaba independent inquiry ama mathau tai haina kokomina phongdorakli Hiramasiga mari lenana kokomigi media coordinator Yumkhaibam Surjit Kumar Kuman thadorakpa cherolamana hari Hauzik lamdam asida thokliba irang asida chin kuki khulai paiba singa security agency singi marakta leiba kangbu kharaga yamna naknaba aron mari leinare haiba asi nongmagi mayek senglakli asigumba aron mari asina Manipurgi socio-political gi phibamda Tang tadaba phibam ama lehenbaga loinana irang asi thokhanbagi maram ama oheli Hauzik tholiba irang asi ethnic issue amata oiraktre irang asi state na chathaba proxy war ama oiraklei chain kuki khulai paiba singa Indian Security Agency singa leinariba aronba mari asi handak Nscnna na ukhrulgi SP na kuki lalauba sing saugatle haina thadorakkiba press release aduna mayek sengna ulei Ukhrulgi SP na kuki laloba sing saugatpagi thodo asigi matangda Home Ministry State asigi Security Advisor amadi DGP na Manipurgi miyamda pakhum pifam thoi asigumba thodok asina ngasidi lamdam asida thokliba irang asida Security Agency singna loriba thodang asi thigatnaba independent inquiry ama mathau tai haina cherol asina makhatari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maruiba pau amuka hana bizari Sangai ethnic Parkta Mathang Chahidagi Gan-Ngai kumhai Pangthokhalagani Manipur lengakna budget ki senfam hengalagani haina CM Birena phongdorakli Nscnna Maral Sirakpa bu Manipur Policena yakhidrei Lengak asida pangal thongna haplaga hanagi Manipur ohena bahotna si haina MLA ibom chana phongdorakli Matang asida Loyalam E-PAO na ayuki pau piba loizari tabiri ba khudimako amuka hana khurujari